Sahi ahung yoebe anti narcotic plan siam duna leba asitagi narcotic issue marufang na mutanaba India lenga na thabak packet kadari Union Home Ministry amadi Central Anti Narcotic Agency singna sahi ahung yoeba anti narcotic plan siam duna leba asita thengnari wa narcotic drug issue marufang na mutanaba India lenga na thabak packet kadari leba asigi maming leraba news agency amagi report ki matung ina Union Home Minister amadi Central Anti Narcotic Agency ani na punsinduna sahi ahung yoeba anti narcotic plan sem gadariba sigi manungsana leba asida lediba state khudimaki makok thongba drug load taraga manga khangatuna hariba drug load singadu sahi sigi manungda state intelligence bureau na track tawgani hari Union Home Ministry amadi anti narcotic agency na leba asidagi narcotic drug ki issue marufang na muthananabagi panamda paikhalakadoriba khongthang sigi matangda sabsana khangbo official singi matung ina sai ohung yoibo anti narcotic plan ama semna anti narcotic agency singna point kya yawba planning report ama hauki pathada home minister Amit Shah na pisin ki balai hausik phawi oina lainga ki meki gi anti narcotic agency na pisin ki pa planning report atu ki matangda formal oina appropriate ko laitri adubo hariba planning report aduda yawba kanglon kaya anti narcotic agency singna mangjungna thabak pekhat sahi ohung yoibo anti narcotic plan ama semna na bigi panam da pisin ki report aduda yawba proposal kya lathokpa natraga nauna hapsilakpa yabigi oithokpadi sauna rahi salibasa yeshi da haribi anti narcotic plan asigi official oiba notification ama India lenga ki mekedigi tholok lakani habigi thajaba lai narcotic control bureau NCB gi mekedigi atopa country sing digi leba sida ain kaina pusilakli ba narcotic drugs ngasi kana na maru oiba thaudang lawduna sathariba no habidugi matangda Saurakna miyoi samaga yankairom identify to pangamli hariba miyoi singa sina leba sida natragana atopa country singda laiduna India drug cartel gi thabak song stari leba sida drug cartel sa thabada ma kok thongba thaudang loriba drug lot samaga yankairom si leba asida gi deport tongna na bigi thabak paikali drug lot singbu phaduna extra decision tauna bohona bada matam sangna sangki kadabagi saru hariba miyoi singa sibu leba asidagi deport tawkhibana hena fai masigi mayek laraba khudam ama haiba taragadi Daud Ibrahim na nakna loina ba Salim Dola hokiba thad leba asidagi deport tawkhibasni Prime Minister Narendra Modi na lakli besai English singa nigani fugo teret phawgi manungda drug free India ama ohena bagi padam thamli Home Minister Amit Shah na tuan ma thoram kya da leba asidagi drug marufang na mutanaba India lenga na lepa leitana mathau tab thabak sing paikhatli haina kyara khana phungtoki basu laikri lenga ki official singi matu ina sali besai sigi hokiba Mars kontraga mati fawgi manungda leba asida leiba left wing extremism marufona muthanana bagi India lenga na lokoliba akana security gi measure duga manana athuba matamda leba asida India lenga na anti drug campaign sa tharlagani habigi saung thajbali leba asida gi narcotic drug ki issue marufona muthanana bagi panamda Union Home Ministry amadi anti narcotic agency singna sahi ahungi oiba anti narcotic plan ama satnaba hauguduriba asida leba asida sarona NDPS ki akhanaba court sahumlo nauna linglabi aidubu nauna lingadoriba NDPS ki akhanaba court singasi tuan mafamda thengnariba narcotic drug case ka masingda yumpham oiduna linglagani hari Ukraine drone attack ta yamdrabada tare sikri Russia amasung Ukraine attack sing hena kana sathaba hengalakhibaga Russia na paiba Ukraine gi Donetsk region da bus amada drone amana panmata yamdrabada miyoi tare sikri Moscow amasung Crimea gi Simferopol gi marakta bus adu satpani haina ngarang region adu gi Russia na hapa makok Dennis Pushilina telegram naiki miyoi taraga tret amasu tuan masang na soki amasu makoi loina mathau taba laying phangdi haina makna makhataki St. Petersburg Russia gi President Vladimir Putin na Russian Davos Economic Forum pangthoklingai Ukraine gi drone singna district kaya marungi infrastructure attack taroktuna ate akaya masum miyoi kaya marum so ankri haina St. Petersburg ki governor naiki attack singa du lan loisinbegi mami udabaga loinana makhata na khuthokna rakhibada Russian missile singa masum drone singna Ukraine mi kun gomdoi hatkibadugi noan badani nanumidang gi attack the Russian territory gi maru oiba facilities ta panki haina ngarang yum sakai sagi ayuk Ukraine gi President Volodymyr Zelensky na haki
मखोई दुगी मरक्ता पीटर्सबर्ग ऑयल टर्मिनल याखी लान असिदा इनोट पीरिब रशिया की ऑयल इंडस्ट्री की फैसिलिटी असी यूक्रेन की स्टेट बॉर्डर दगी किलोमीटर लिसिंग अमगा सांग अमगा रोम लापी अमसुंग टोनस्टाट बेस्ड मिलिटरी टारगेट सिंगदा सेंगना पानखेना जेलेंस्की नाइकी पाकिस्तान सिक्योरिटी फोर्स न टेररिस्ट ने सिंगनब तरागतरे हादख्रे पाकिस्तान की तंगदु लेताद्रबा बेलोचिस्तान प्रोविंस की क्वेक्टा सिटी दहोखिब सयोलदा ट्रेन अमद बोम की लांड सथरख्रब मतुंग पाकिस्तान लनमीना टेररिस्ट ने सिंगनब मियोय तरागतरे हादख्रेनि थास की कुनगमरी दा क्वेटा दा लेबा ट्रेन स्टेशन अमगी मयादा टेररिस्ट सिंगना व्हीकल बॉन सुसाइड अटैक तौदुना ट्रेन अमद लंदा सथखिबद सिक्योरिटी पर्सनल अहुम यावना मियोय तरागतरुक सिखिबग लोइना गयाना असो ओपन पाकिस्तान लानमी की इंटर सर्विसेज पब्लिक रिलेशन ISPR न फोंदोपगी वरोल अमदा ट्रेन अटैक सतखरबा मतुंगना सिक्योरिटी फोर्स ना इंटेलिजेंस युमफम ओइबो ऑपरेशन अमा बेलोचिस्तान की तुआन डिस्ट्रिक्ट सिंग सतखिबदा टेररिस्ट तरागतरे हादखिबनी हरि ISPR न मखाता न थमनखिब वरोल अमदा लनमीना बेलोचिस्तान प्रोविंस की मस्तुंग नुस्ती जेहरी कुसदार अमसुम केसन सिंगबा मफम सिंग सतखिबा ऑपरेशन सिंगदा टेररिस्ट सिंग लोटुना लेरंबा मफम सिंग मंगन तखनबा मत केहरी ऑपरेशन सथरिंगैदा लनमीना फिटना अलान हिंदुस्तान ग मरी लेनबनी हैव टेररिस्ट अदुगा खुथोनखिबदा टेररिस्ट तरागतरे अदु खतपंगम खिबने हन स्पाउस न मखाता न रिपोर्ट रखली ngam-khai khunda mating pangkhri sayisigi me tareta KNA-B ni singnabasuna ngam-khai lansinduna Indo-Myanmar border da leiba khunsingda landaduna yum kaya mai thakiba mafamsingda Global Naga Forum GNF na nongmada sangba mathau taba polamsing mating pangkhri tengwang polamsing aduda hidak langthak yawna nongmada sangba tuwan polamsing su yawri tengwang polamsing adu Soro Wangli amadi Namli khungi khunjasingda khusnakhi पोलम सिंह अदु पीनब होनबदा नागालैंड यावना तोंगान बा माफम सिंगदगी मतेंग पांगलखिब सिंगबुसु फोरम असिना थगतबा फोंदोखली मतेंग पांगबदुर फोरम की कन्वेनर सुबा ओजुकुम को कन्वेनर प्रोफेसर रोसमेरी मेंबर तुतु जमीर अबेल सोफी आजो अमसुम नेसे कासाबिन सिंग ममियोय सिंग सरुग्या खेना पाउस त मखाताना फोंदोरखली शटडाउन लाउथोखरे PMJSY की लंबी सेंब लेपखिबा अमसुम PHAC बिल्डिंग सकत लोइसिंदबगी मयोक्ता मकु बेलेस अथॉरिटी ने नेशनल हाईवे 102A दा पुंग निफुगा निपान की शटडाउन लाउथोखरे जुन मरी की नुमिदांगदगी जुन तरुक की नुमिदांग फाउ सथगदबा पुंग निफुगा निपान की टोटल शटडाउन अदुगा मरी लैनना मकु डेवलपमेंट काउंसिल की चेयरमैन आलेंग सैजान खुयेकपी दुन थदोरकपा सियोल अमन हाय चौखट थौरांगी प्रोजेक्ट लोइसिंदना खांगतप लेपलग लेख्रे खुंजासिंगदि मसिगी थबा नोंजुथा यौद्रिंगैगी ममांगदा मतम साना लोइसिंदनाबा कॉन्ट्रैक्टर केयर हाइजतुना लाखि मणिपुर स्टेट रूरल रोड डेवलपमेंट एजेंसी अमसुम हेल्थ एंड फैमिली वेलफेयर डिपार्टमेंट की इंजीनियरिंग सिंग शेल हिल्स वाना मथौ मसखंगदबा मतौदा विलेज अथॉरिटी सिंग निंग हेले अमसुम खोरांग खुसाउना हले हैप मखातान फोंदोखि